खरुमजरे ISTV पाउमियंग ताबिरबा सिंगु तराम नोकजरे हौजिक मरोइबा पाउ रोबिन हुड मिसिगी मतांगदा सेमखिबा जे चिना सतखिबा जनरल स्ट्राइक लोशन क्रे मियामना जनरल स्ट्राइक मपुंग फाना सवगनखे येलोमी सिंगदगी मिटोप सिंगना मसिंग हेंगखरबदी मियामगी मिहुट ओइरिबा लुचिंगबसिंग तुंगदा करी ओइरकनी हाइबसी खंथबा तंगाइफदे हाइना MLA इराबोटना फोंदोखरे अमदे ngarang Manipur police na singjamaida nongmai amadi rubber bullet kapada Robinson bu sokhanbada chenaba police personnel pungni funipan gi manungda matik saba action lokutrabadi miyam gi khongjang changsilagani haire hauji mapungi ba pau Robin Hood misigi matang da sem khiba je shina ngarang July gi tang kunipan gi ayu pung manga dagi chatharaki ba pung kunthranipal gi general strike ngasi numidang pung tare telushin kre general strike manung da Manipur gi tongan ba mafam kaya da club organization maira pa bi amadi miyam na lambi thingba yauna khongjang kaya sangshin nakhe General strike manung dati dim lambi da mi kaya na thorak tuna lambi thingba yauna Manipur da inner line permit system chana hangadabani manalaiba police personnel sing chairak pigadabani haiba khongjang sangshin ke masing yam laba mi singna kaisampat tamna haigalakpada Manipur police yauna security force na kaisampat ta thingduna thamke police na miyam adu control tawna ba tear gas amadi mog bomb kapke khongjang sangshiliba singi maikedagisu police tamna nauri kapa amadi nung tharake miyam adu kwakatel fawba takthoke Kasampatagi khongjang sangsin bani haiba mi hum phake Yelomi singdagi mitop singna masing yamba hen khrabadi ngasi miyam gi luchingba oiriba singasi tungda kari oirakani haibasi khanthaba tangai fadi haina wangkai kendragi Congress MLA Y Irabot na phongdukre Coordinating Body of ILPS Khuraina Khurai Ahongai dagi lamlong phawba wakat khongsat amaga loinana MLA Y Irabot ki Khurai Ahongai da leiba yumda ILP sana halu haina memorandum pisinba lakpada MLA na wafumasi miyamda phongdokhibani mangna makha taraduna lamdam asigi yelomi sing minority oiraklaba phawba miyamgi bihut oiriba luchingba singna khangsinna daba haibasi matik sadaba luchingbani yelomi oiriba aikhoi isana isabu kanjaba haibasi tofom thokpa ithongni haikhe Sing kumpu le ba sing hotel yang kai kai le kumpu de yang kai kai le ji jo a khabar le to ya MLA kumpu hum sakhi ba mi yau ni ji jo ka correction to udara ba sigi le ba si da foreigner ma pani la ko kamu na ha le ba si de machine thang le si ma yang asi yo to ba si de da bill pass to ko mi to ko me le ba phami ba koi mam sa sigi ba ta ma pani mi ne hang le bi ya do kamu yau ni This is the first thing. Madhune kona fight over the restriction on thang taragade. Ekhoja madu kyam kana gadi. Mahana makha taraduna lamdam masida yelomi gi masing hantarak labasu mitop singdi nomu nomagi masing hengalagli masida miyam gi ihong ngaidana sarkar na sanaba thabak lokapam thoi assembly da fawba yelomi kanana bagi damak ILP gi wafam khanabada wafam asibu thausadaba MLA kaya yauri haina nungaitaba phongdokhe Congress MLA ko wa ngang na this academic discussion no darkar hoy masih free and frank ko kada mani hai na to ho ngang mani adu to movement si to wisung ki tamai phangoi na hai ro wa te ai koi khudi ko phangoi na darkar hoy we si ho ni ba ma de report ko ko ai si si documents to wisung si mayam so aura bio adi masa ko je du bije ge adi ga ji to bu ya ba ai thong to bu ya so tum tham je ge adi ga in short Actually, India की constitution में से framework of Indian constitution का bill में से मैं कहते ना actually supreme bill है मतलब कहते तो कोई यार है अरे के से में bill तो any bill से मैं कहते मतलब आता तुम कुंडल तुम लेके नहीं सही चुना तुम लेके नहीं Indian constitution में तुम protection की provision जाओ दे अदो रख दी actually प्रजा है बा सरकार है बा MLA न तो है बा मशीन खाई करना actually पूरा लोगों ने report को उधर का Uripo Kendra gi MLA El Nanda Kumar gi yumda miyam thomjinduna khongjang changshin khre ILP gi khongjang sagatuna changshin kiba khongjang aduga mari leinana mute kangbu amana ILP sana halu phakiba mahiroi athubada thadokna ba wafam yawba memorandum ama MLA da pisin ke
Robin Hood Misiki Matanga Sem Kibadze Sina Mahiri Hatpada Chenaba Police Personnel Sing Sairak Pigadabani Haina Ngarang Ayuk Pung Mangadagi Hokiba Pung Kuntrani Palgi General Striker Sibu Sagatunanga Sitongan Tongan Bamapam Kaya Dat Mi Kayana Lambi Ting Bayauna Kongzang Kaya Sangsinari Infal Jiribam Lambigi Kumbong Yauna Tongan Tongan Bamapam Singda General Strike Sagat Pasingna Lambi da Torok Tuna Atat Awok Sing Tingbagi Tabak Tataki Sagolban Tera Lokam Medakta Mafam Adugi Miam Torok Tuna ILPG Kongzang Amadi Robin Hood Misiki Matanga Sem Kibadze Sigi General Striker Sibu Sagatuna Sagolban Tera Lokam Medakta Lamdam Adungi Miam Thorak Tuna Lambi Tingbagi Tabak Zataki Manipurda ILP Sadahan Gadabani Mairi Hatpa Police Personnel Sing Sairak Biu Haina Kolaukia Lauke Mongsangay da Sulamdam Adungi Nupanupi Kayana Thorak Tuna General Striker Sibu Sagat Po Oina Lambi Tingbagi Kongjang Sangsinke Manipurda Inner Line Permit System Chanahan Gadabani Haiba Kolaukia Sulauke Yes School Jamastan Machinda Masing Yam Laba Miamna Lambi Tingjinduna Kongjang Sangsinke Mapamadu Datangai Fadaba Sing Natana Makal Amatagi Gari Salan Kide Nungtilgi Pung Amarom Tabada Singzamay Chingamatak Romdagi Haigalakpa Masing Yam Laba Miam Mapam Aduda Punsinduna Kongjang Sangsinke Police ka mukna batoke matam sangna mukna raba matungda Miam Adu rally oina Kaisam Thong Lomda Chalhanke Kaisam Thong Thong Makongda Hanadagi Kongjang Sangsinduna Leiba Masing Yam Laba Miamga Punsin Badagi Police na irang adubu Lakshinanaba Honabada Kudong Sadaba Mayunake Police ki Maike Dagi loudspeaker Sizinaduna Magistrate ki Ayaba Lauduna Laklabani Atuba Matamda Miam Kainadrabadi Tugainaba Tabak Lokatlagani Haina Hanjin warning Pirabasu Miam Kainadabadagi Tear Gas Amadi Mog Bomb na Chingba Kaptuna Miam Adubutan Kaike Kongjang Changchiliba Singi Maike Dagisu Police da Nung na Thaba Amadi Nauri Kapsinduna Kuthanke Police na Miyoy Amasu Mapam Adudagi Paduna Pukibada Miam na Mulhona Honake Tungda Miyoy Adu Tadoke Police na Tear Gas Amasung Mog Bomb Kapada Kaisam Thong Bazar da Leiba RK Gopal Kauba retired teacher ama Yet Thangba Kubom da Sokpadagi Hospital da Pudun Laikanake Imung Manungi Maike Dagi Miam Tankaina Bahona Bada Police na Imung da Fauba Tear Gas Kapsin ba Yaning de Haiba Wafam Hondorake ILP ki Kongjang Saugaladuna Zay Sina Sathariba General Strike Manungda Thangweban Kabrabam Laikai Mera Paibi Youth Club Amadi Thangweban Maisnam Laikai gi Mioy Singna Thau Ground Manakta Lambida Uwa Paisin Bamadi Dayana Singba Mai Thaduna Lambi Thinki Thangweban Muzi Lairak Machin Muzi Kunau Amadi Kunjau Thangweban Yumnam Laikai Lela Sing Khongnang Kong Thangweban Watam Lairak Thangweban Hizam Lairak Hanjaba Amadi Maisnam Laikai Mamang da Su Miamna ILP gi Kongjang Saugaladuna Wakan Fam Chatake Amarom da Nagamapal Pawai Sangbam Laikai gi Nupanupi Singna Nagamapal Tingduna Mahiri Hatpa Police Personnel Kudakta Dandi Piu ILP Chana Hanbangam Drabadi Pham Konduna Leibagi Mathau Nate Haina Kholaukia Lauke Thobal Awang Laikai Apunba Maira Paibi Lupna Sinduna Thobal Kaithilda Miamna Wakani Fam Chatakre Robin Hood Hatpada Chenaba Police Personnel Sing Dandi Piu ILP System Athumatam da Chana Halu Haiba Kholaukaya Lauke Saruk Yakibi Amana Yellow Sing Kananaba Sarkarna ILP System Athumatam da Chana Hangadabani Haike Thobal Kiam Sipai Kundong Bam Laikai Mera Paibi Lupnasu Thobal Kiam da Wakan Fam Chatake Miam na Yaba ILP gi Bill Athumatam da Putoktuna Yellow Mi Sing Kangadabani Haiba Kholaukaya Sulauke Jesina Sangsiliba Kongjang General Strike Asina Thobal da Su Mahusagi Punsida Sauna Akaiba Pikre Dukan Sing Thong Hangna Kide Lanai Gari Khara Natana Passenger Gari Chena Kidre Ban Saugat Pamiyoy Singna Thobal Wang Matabada National Highway Tingbagi Kongjang Sangshin Ke Police na Pamdaba Thodok Thoktanaba Akanba Section Thorang Lokat Ke Zesina Sathariba General Strike Asibu Saugatuna Ngarang Sing Tam Apunba Nupilup na Palel Bazar da Lambi Tingbagi Kongjang Sangshin Ke Manipurda Inner Line Permit System Chana Hangadabani Haina Dabito Ke All Kakching Kunau Maira Paibi Forum JCILPS Student Wing Kakching Kunau Amade Umathel na Chingbada Laiba Club Organization Singna Punduna Imphal Subnu Lambi Tingbagi Thabak Satake Tangjeng Kunau Lamkhai dasu Wakan Fam Chatake Umathel Amadi Wangbal dasu Ngarang Miam na Kongjang Sangshin Ke
Moirang Thamna Pokpida JSC gi General Strike Saugatpaga Loinana Manipurda ILP sana Hangadabani Haina Davi Togduna Lambi Thingbagi Khongjang Changsinke Maraleba police personnel Sairak Piu Miyamgi Apamba Thabak Tobangam Daba Chief Minister Pham Thado Haiba Kholau Kaya Lauke Naran Sena Dasu General Strike Saugatuna Miyoi Kayana Lambi Thingbagi Khongjang Changsinke Passenger Gari da Lakpa Miyoi Sing Gari Phajin Hauraba Matungda Makhongna Chalanke Sunu Sipai Tongkong Dasu Landam Adongi Nupilup Singna Lambi da Gari Tingbagi Khongjang Changsinke Churasanpurdagi Imphal Tamna Lakpa van number AS0155543 Asina Ban Saugatpi Women's Welfare Organization Kanglai Paki Vice President Sorai Sam Sorojini da Thengjilambadagi Bisnupur District Hospital da Laikanakre Chenaba Gari Adu Moirang Police na Fare Hade Taudo Adugi Tungda Miyamna Lambi da Thoruktuna Hena Kanba Mawongda Khongjang Changsinkre Hade JSC Sangshiliba General Strike Asina Jiribam Subdivision da Su Chauna Akaiba Piki Narang dagi Hokiba General Strike Asina Maram Oiduna Jiribam dagi Imphal Nungba Tamenglong Silchar Amadi Kasarom da Satkikadaba Gari Kayachana Kidre School Amadi Sarkar Giloisang Bank Post Office Amadi Oil Pump Sing Thong Hangna Kidre JSC ILPS Jiribam Branch ke member Singna Thoraktuna Lambi Thingba Amadi Office Sing Thong Thingjinbagi Thabak Satakre Hade Yellomi Kalu Mairoi Hatpa Police Cherak Piu Haina Nongmebung Women's Development Mairapai B Association Amadi ESC Nongmebung na Sinduna Konong Mamangi Raja Dumbra Singh High School Mapadagi Ananda Singh Higher Secondary Academy Fauba Miyamna Lambigi Median da Famjinduna Khongjang Changsinkre Kurai Tinsit Road Tasu Miyamna Lambi da Uwa Phajinduna Khongjang Changsinkre Paragon Club Amadi Mairapai B Mothers Association na Sathakiba Khongjang aduda Manipurda ILP Khudakta Sanahalu Mairoi Hatpana ILP gi isu namthaba ngamloi haiba kholau kya lauke Ayangpali Lambida su General Strike Saugatuna Lambida Achat Awok Sing Thingke Ayangpali Apunba Loop Amade Lamdam Adongi Miyamna Chathakiba Khongjang aduda Robin Hood Hatpa Police Dandi Piu haiba kholau lauke Kurai Konsam Laikai da Thang Tagi Loop Ama Oiriba Misikol Amadi Miyamna Lamnong Kaitil Fauba Khongset Ama Chatlaba Matungda Robin Hood ki mayumda awaba phongdokpaga loinana angama mateng pangkhre Hauzik Sathariba ILP gi Khongjang Amadi JSC gi General Strike Manung Asida Tongan ba Club Organization Mairapai bi yauna Miyoi Kayana ISTV News da Makoina Sangshiliba Khongjang Sing adugi Pau Lawnana ba leptana hairakle Amarom da Khongjang Sangshiliba Singna Lambi da Uwa Phajinba Khongjang Sangshiliba Singi Marakta Ka Henba Yauba Amadi Nupigi Firol Kaya Yansinduna Thambadagi ISTV News na Pau Lawnana ba hotnabada Khudongsadaba Kaya Mayoknare Miyamna Sangshiliba Khongjang asi Mapung Phana Pau Lawba ngamnanaba ISTV News ki staff singna lakpa matamda Miyamna mateng pangbinaba khanganjare Rims ki Dr. Amadi Nurse Singna Tangai Fadana Analayingi Damak Office da Lakumatamda ILP ki Khongjang Sangshiliba Singi Maraktagi Miyoi Kharana Lambi Satpada Athingba Piba Amadi Taba Nungaitaba Wahi Wata Sijinaduna Ngang Sakpagi Thawong asi Matungda Tawbidanaba Rims ki Authority na Marilainaba Singi Pugning Sangshilakle Amaromda ILP ki Khongjang Sangshiliba Miyoi Kharana Jenims da Thabak Tawriba Dr. Amadi Ate Staff Singna Masagi Mathau Pangthoknanaba Office Karakpada Gari Thugaibana Chingba Thaudok Thokpa Yaure Masida Sunatana Lambi Satpa Yaroi Haiduna Official Singda Akiba Pibata Natana Mayumda Halanbagi Thawong ase Tawbiganu Haina Jenims ki Director na Khangalakle General Strike Saugatuna Hata area da su Miyoi Kayana Lambi da Thoraktuna Azat Awok Sing Thingbagi Thabak Chathaki Kangla Tongbi Apunba Mairapai Bilup Amadi Laikai gi Club ki volunteer singna su wakani fam chathavaga loinana Manipurda ILP sana hangadabani haina kholau kya lauke General Strike manungda Tera Bazar Tera Khuraisam lerak amadi Tera Lukram lerakta su miyam thoraktuna National Highway lambi thingbagi khongjang chathake Sagolbal Tera Tongram Laikai gi Miyoi Kayana Imphal Jiri lambi thingbagi thabak chathake Manipurda Inner Line Permit System chana hangadabani Miyamna yaba bill athuba matamda puthokadabani Maralaiba Police Personnel Sing Sairak pigadabani haina davi tawke Tera Yambem Neraki Nupi Singnasu Manipurda Inner Line Permit System chana hangadabani Miyamna yaba bill athuba matamda puthokadabani Maralaiba Police Personnel Sing Sairak pigadabani haina davi tawduna Laikai asida wakani fam chathake
Manipur inner line permit system chanahalu Maire Harper police personnel Chairak Piu Habadabida Ngarang Irom Pukri Mapalgi Maira Paibina Mairagi Rally Ama Mailamida Kre Hana Barki President Oiramba Dr. APJ Abdul Kalam na Lekidabada Manipur gi Chief Minister O Ibobina Awaba Fongdo Kle Mark Lekidabasi Bharat ki Oina Sauna Mangjabani Hade Hauzigati Mabrem Talojri Kaisampat Lemazam Lekai da Landam Adugi Nupanupi Singna Saruk Yaduna Lemazam Lekai Community Hall da Wakan Fam Chatake Saruk Yakiba Singna Manipur da ILP Sana Halu Maire Harper Police Personnel Chairak Piu Habana Chingba Kholau Kaya Lauke Kaisam Thong Top Lerak Machin da Su Landam Dugi Miyamna Lambi Tingjinduna Kongjang Sangshin Ke Kaisam Thong Hodam Lerak Machin Elangum Lekai na Chingba Mafam Sing da Su Lambi Tingduna Wakan Fam Chatake Kaisam Thong Matakta Kaisam Thong Kabui Khulgi Khunja Sing Yauna Thong Tingjinduna Wakan Fam Changshin Ke Ye School Police Land da Su Landam Dugi Miyamna Wakan Fam Chatake Ye School Sawai Zam Lerak Machin da Su Miyamna Wakan Fam Chatake Manipur da ILP Sana Halu Maire Harper Police Personnel Chairak Piu Habna Chingba slogan Kaya Lauke Thangweban Rising to Welfare Organization Su Manipur da ILP Sana Halu Haiduna Lambi Tingduna Kongjang Sangshin Ke General Strike Manungda May Lambi Amade Singjamagi Tongan ba Mafamda Miyam Thoraktuna Lambi Tingbagi Kongjang Sangshin Ke Bisum Thong Oinam Nekai da Su Landam Adongi Miyam Tholaktuna General Strike Asibu Sagatuna Lambi Tingbagi Kongjang Sangshin Ke Manipur da Inner Line Permit System Chana Hangadabani Maraleba Police Personnel Sing Chairak Pigadabani Haiba Kholau Kya Lauke Robin Hood ki je sina Imphal Ukhul lambi thingkiba leite Tangkhul katamnaw long Imphal amasung Tangkhul saknaw long na thadorakpa cherol adu je sina taram na opaga loinana Imphal Ukhul lambi thingbagi warep handoklaga atopa khongjangna mahut sinanaba je siki maikaidagi maileinaba singda appeal tarukle lengaga sina warushin ama puraknaba amasung miyamgi mifamna lepkiba warep adu thengtha hananaba honaba natana thamoi sengna thabak laukhatpagi mami tadri hade numit humnigi manungda Bill Sem Saba Loiragani, High Kraba, Matunda, Akang Ahisingi, Mot Kaurakli, Robin Hood ki Judicial Inquiry, Taunaba, Retired Justice, M. Binoy Kumar, Kalle High Krabasu, Binoy Kumar, Masa Manipurgi Mapal Dasat Kre, Judicial Inquiry, Tokiro Haina, Mediada, Fongdor Kibadagi, Ze Shina Pung Kuntrani Pagi, General Strike Kibani, General Strike Sibu, Sagat Pasingna, Tagat Pafungdorakli. JCILPS na putholi ba wafam manga adu maram amatada sarkar ga yasinaba tawbiganu sarkar ga wari sanaru rabade thamai khrabagum hekta maning halakpagi mawung ase handaki asidadi tawdanaba pungdongbang Women's Development Society na thadorpa cherol amana khangalakle Indian Constitution dagi yalhomi kanbana hena lumna logadabani Robin Hood ki imung manungda mateng pibada rasanchi tawbiganu haide Uripo Kumantem Lekai Apun Banupi Lupna Laikidraba Robin Hood ki mafamda awaba fongdo pagaloinana imung manungda lupa lising mga mating pangkre Je Shina Sangshiliba General Strike Sawgaladuna Bamo Lekai Mange Makongda Su Miyamna Lambi Tingduna Kongjang Sangshin Ke Je Sigi Kongjang Sagat Pagaloinana Manipur da ILP Sana Halu Haiduna Sagolban Tera Lokrakpom Lekai gi Miyamna Nawrem Thong Maya Amadi Lekai Asida Man Road Tingjinduna Kongjang Sangshin Ke Robin Hood Hatpada Senaba Police Personnel Dandi Piu Sarkar gi Thong Yaning de Haina Kholau Kaya Lauke Kongba Bazar Nong Thomam Lekai Amadi Kongba Khetri Lekai Awangda Lamdam Adugi Miyamna Je Sina Sangshiliba General Strike Sawgaladuna Kongjang Sangshin Ke Athuba Matamda Manipur da ILP Sana Halu Haide Manipur da ILP Manipur da ILP ILP ki Kongjang Sawgaladuna Kongba Nandebam Lekai Tubi Leima Apunba Nupi Lup Amadi Kongba Makha Nandebam Lekai Imoinu Nupi Lup na Sinduna Wakan Fam Chatakre Wakan Fam Aduda Kongba Nandebam Lekai Kongba Makha Nandebam Lekai Wangkai Tokpam Lekai Amadi Kongba Khetri Lekai Torbangi Miyoi Singna Sarukya Ke JCILPS na Sangshilariba ILP ki Kongjang Sawgaladuna Hatta Chekon Wangkai Paring Kongba Koncham Lekai Kongba Nandebam Lekai Kongman Mangjin Amadi Singjamai Thongda Miyamna Wakan Fam Chatake Je Sina Sathariba General Strike Sawgaladuna Laifam Kunau Sangakpam Amasung Lai Ingkholgi Apunba Maira Lupna Imphal Dimapur Lambi Tingjinduna Kongjang Junction Ke ILP Sana Halu Robin Hood Mihata Chenaba Police Personnel Chairak Piu Haina Kholau Kaya Laubaga Loinana Human Chen Semke JSC General Strike Sawgaladuna Porompad Second Road Porompad DC Office Manakta Lamdam Adugi Miyamna Lambi Thingbagi Kongjang Sangshin Ke Manipur da ILP Sana Halu Robin Hood Harper Police Personnel Chairak Piu Amade Miyamna Yaba Bill Putho Haina Davi Tawre
Chingmairong maning amadi mamang laikai gi mera pai bi singna Chingmairong police outpost mayada lambi thingduna JSC gi khongjang sawat khre ILP gi khongjang da makha tana sawat kani hari General strike manung da new chekon gi mi kayana chekon lambi da thorak tuna Manipur da ILP sana hangadabani haiba kholaw ga loidana Chief Minister Okram Ibobi gi FJ mai thake Brahmapur Nahabam Basketball Basaspati Laikai Mera Paibi Dharmalaya Social Welfare Club Amadi Mafam Dugi Miyoy Kayana Thumbutong Lambi Thingduna Khongjang Changshin Ke Haujing Sathariba Miyamgi Khongjang Asida Doctor Nurse Samadi Paramedical Staff Singna Chathok Chashin Tawbada Ayetpa Apanba Pibiganu Khongjang Asida Asopan Nanglaklaba Kaya Yauna Miyamgi Seba Tawribani Haina Indian Medical Association gi President Dr Kalana Apil Tarokle Makhoi che sang ge habju chunga kabli adubu gari thuaiba amadi apan mapibiba ngang ma de wang sanga hare de wai wata kam che thoktana ba aina Indian Medical Association Manipur State branch aina hanna hajari mamang de shu aina hanna hajari adu tungda ju mashi amona thoktana ba yau yawiriba amadi te strike somba Ihosida Yawira Nushijaba Ishilinao Maroma Bangsing Mayang Famda Doctor Singa Amadi medical staff Singa Apan the Bibidaba Amadi Garina Singada Nung Talana Tugaiba Sinsimasi Tobigano Haina Hanna Indian Medical Association Hajari Paumi Saduna ILP gi khongjang sangsiliba miyamgi photo kablamba miyoy amagi camera police na mullaga miyam mamangda thugai khre Paumi saraga camera kaplamba miyoy ani Amjuna Faraga Police ta sinakre Thaudosi ngasi nungthil tidim lambi da thokibani miyamna ILP sana halu haina khongjang sangsilakpada paumi saba kangbuna photo kappa amadi video coverage tawduna lanai aranba mawongda sijinarakpa yabagi phibam lakpadagi ngasi miyamgi khongjang sangsilingaida paumi singna masak khangdaba photo kappa mi ama thengnabadagi police na wang pahung tawraba matungda mahak paumi oiramdabadagi mahaki camera adu police na thugai khre amaromda kasamthongda khongjang sangsilingaida paumi saba mi amana camera kaplambadagi amjugi vice president na luchingba team amana camera adu police ta sinabaga loinana mahakna kaplamba photo sing mutat hankre amaromda oripok machin maharani thongda amjuna sakangdaba media gi miyoini haijaba miyoy anina yu thaksilaga camera kaplamba thengnabadagi amjugi president na luchingba kangbu amana pharaga police ta sinakre ILP gi khongjang sawaladuna moirang maikai da lamdam adongi mera paibi club amadi atei lup kaya na akanba khongjang sangshinke ningthokong bazar da kaithel thong londuna lambi thingbagi khongjang sangshinke phubala da su miyamna lambi thingduna manipur da ILP sana halu haina kholaw kaya lauke tangjeng naran sena makha lekai nupilup nasu lambi thingduna khongjang sangshinke ningthokong bazar da lamdam adongi ima ibel kaya na wakan fam chatakibaga loinana manipur da ILP sana halu haiduna kholaw kaya lauke Ngarang Manipur Police na singjamai mayang gamnai kaida nongmai amadi rubber bullet kapada miyoy ama sokan kiba thokdokta senaba police personnel pungni funipan gi manungda matik saba chairak pidrabade miyamgi khongjang jangshilagani haide warebasi ngarang gi thokdokka mari lainana laikai aduda pangthokpa miyamgi mifamna wareb lokhibani ngarang nimidang pung 3 ni furam tabada singjamai mayang gamnai kaida police na nongmai kapada soklaba miyoy aduki maming ngangbam Robinson apokpa nganba sei kuntrani thoini ma ngarang nimidang AK Enterprises kauba dukan amagi manungda mamanaba kharaga Punduna Ladingai da Singjamai Police ki Kangbu Amalaklaga, Paduna Punana Bahona Bada, Mafam Adugi Miam Hawatuna, Budana Bahona Bada Police na, Nongmaina Kapadagi Makonga Sokibane, Asoka Robinson, Hauzik Hospital the Laikanari, Pawasi Tabadagi, Nasi Angan Badagi, Singjamai Katilda, Miamna Uwa Pajinduna, Lambi Ting Badanatana, Pata Haudi Sing Pasinduna, Maitake. Singjamai Singa Makada su Mafam Dugi Miamna at Auk Tinke. Ngasi Angan Badagi Hona Singjamai Bazar Dagi Hauraga, Kawa Pawagi Manungda Laiba, Lambi, Miamna Tingjinke. Mafam Maduda Lambi Tankai Tingjinduna, Miamna Wakan from Suchatake. Lambi is the Lakpa Police Samadi Security Personnel Fawasalan Kide. Miamna Akan Makongjang Sangsilingai Ser Aduda, Omega Diagnostic Amade Ambulance Thaba Maruti Van Anguba Ama, Cement Bag Kara Haplaga Tausilake. Khongjang sangsin basingna ben adu khamlaga hangkibada Dr. Lobachat pani haina pakhum pirake makoi gi thawong adu da singnabadagi miyamna makhata na hangbada pakhum pininga leitabadagi ben adu thugaina ba honarakpada handuna thauke miyamgi akanba khongjang sangsilingai manungda ambulance amadi medical staff ki khudong saba lauraga khongjang phagi tahanana ba honarakpa miyamna taraina lawdi haina ISTV news da phonglorake ngarang thokiba thawdoga siga mari leinana New S Club ki president RK Sachina miyam tinba mafamda life round kaptuna
mi sokhanbagi thodok taraina lode hiramasigi matangda mari leinaba singna chap sana thigatuna action lokhat haningi ngarang miya marakta nongmai kaplamba singjamai police ki kangbu pulap station asidagi sindok haningi haike मशीन मरम ओरगा प्रजा मियाम की थमोइदा यामना नुंगाइतबा अदगी पेंदबा मयाम थोने अदगी मसुमतक्ता सोबा अंगांगदु मोइना हॉस्पिटल बखदबी की मौता खन्नबो यंगमदना कनामदना लेकाई की मीमता जंगंदना लेकाई से ऑपरेशन तौरी हाइजलगा मी कनामता थोनदना थमसिमा याम लाइबक थिबनी ngरांग मंग नोंग थोन लेरमद्रगदी अंगांगदु ब्लीडिंग तौंदा सिरमसु याय वागी थाना लेरिबा अदगा मथों मरम खंगदबा बीडीएफ मयाम ममा सिदै थमजलगा प्रजा दा मथों मरम खंगदना हरासमेंट पीबा पीपल का प्रजा अनि मरक्ता लेनरिबा मरी पत्रबा सिनबसिरि याम जाव पुलिस डिपार्टमेंट के सोइबनी मसी अथु मतमदा चुंथोकबिदना गवा पुलिस दा एंटायर लेरिबा पुनमक लोइ सिंथोकबिबा खoi पामी ngasi sathakhiba miyamgi mifam aduna lokhiba warem singi manungda soktuna leiriba Robinson gi imung manungda matik chaba compensation piu amade thododura chenaba police personnel matik chaba action lokhotrabade tongan ba CSO singa loinana khongjang sangshilagani thodoga siga mari leinana ado committee amasu semba haina warapna ke singa mathak how ground mapadasu lambi gi nak yeta taba miyamna lambi thingduna ILP sana halu haina kholau kya lauke singjamai bazar da su landam adongi miyamna lambi da mai thaduna ILP sana halu haiduna kholau kya lauke general strike sagatuna singjamai mongkhang lambi da su landam adongi miyamna mongkhang lambi thong amadi phauna ba yaba lambi sing thingduna khongjang changchin ke yes school sogai jam lerak apunba nupi lamjing lup amade meira paibina sogai jam lerak mapada wakan phamduna ILP sana halu haiduna davi tauke kumbong bazar gi akoi badasu landam adugi club naharol amadi nupi singna lambi thingduna khongjang changchin baga loinana ILP sana halu haiduna davi tauke sagolbal moirang hanu badasu nupi singna national highway lambi thingbaga loinana ILP sana halu haiduna kholaw lauke Kumbong mamang lekai naharol singnasu lambi da uwa phajinduna national highway lambi thingke Patchoi part 3 dasu miyamna lambi da tayar mai thaduna national highway lambi thingbaga loinna slogan kya lauke amaramda Patchoi part 1 dasu mafam dugi naharol amadi nupi sing thoraktuna highway lambi thingduna ILP gi khongjang sangshin ke singjamai chinga makha liwa lambi ahong sangbam lekai da leiba YDA club amadi mera paibi singna ILP gi khongjang sawgaladuna lambi thingba amadi human chain semduna khongjang sangshin kre JSG khongjang sawgaladuna mairoi hatpada chenaba police personnel dandi piu ILP sana halu haina kholaw lauke thangmai ban mai kai dalam damadongi miyamna ILP gi khongjang sangshin ke mafam adu da leiba police personnel singda nungna thaba yarukpadagi police na tear gas kaptuna tankhai ke Naurem thong kulem nei kai DC office banak ta landam adongi miyam thoraktuna lambi thingbagi khongjang sangshin ke athingba matamda lakhiba CRPF ki gari ama khongjang sogatpa singna chalan khidre Sega road takhelamam nei kai dasu landam adongi miyam thoraktuna ILP gi khongjang samgaladuna lambi thingbaga loinana kholaw kaya su lauke Imphal kangchup lambi gi samusang amasung lamboi khongnang khongda nupa nupi sing thoraktuna lambi thingduna ILP gi khongjang sawatke Thauda babok lekai da miyamgi khongjang lakshinana ba Manipur police na tear gas amadi rubber bullet kapada ti taruni amadi naurem ibotombigi yumgi mingsel akai toi thokre plai na khaba ka ani amasu amanga ta thokhe Robin Hood mihat yaningde Manipur da ILP sana halu haina ngasi yes school keli makhongi mera pai bisingna wakan fam chatakre Santi oina wakan fam chatharingai marakta police personnel khara laklaga tear gas langsinduna thugai kre Yamna democratic oiba mawongda sathariba khongjang asibu police personnel singna tear gas cell kaptuna tankhai bagi thawong ase yaningde haina mera paibi luchingbi amana phongdorakle asai SP gi wahai wata da khoi pendaba dagi mafam sida khoi dharna tawge tun thokjarabani angang asoban su kaya ama yaure isa no pa Robin Hood su lagi da baga loina no khoi nungai ta phongtokjabagi Robin Hood bisigi matangda semkhiba je shina kauriba pung kunthra nipalgi General strike asibu saugatuna moirang khom loglaw bungi mera paibi singna Indo Myanmar lambi thingduna dharna phamke loinana Manipur da ILP sana halu haina kholaw kaya su lauke ILP gi khongjang saugaladuna chinga makha nupi lup amadi model club na sinduna chinga makha dagi miyam gi khongchat ama satpada kaisam thong ma payorokpada police ka mukna bathoke miyam control tawnana ba police na tear gas cell na chingba kapke khongchat aduda yawba phurama khongdagi P Brazil kauba miyoi ama police na phubadagi sokhe police ki thawong yaningde haiduna mera pa binupi amana phongdorakle Masih amna kogi ludaba kogi asugumba kogi sivai singna tawrokpa migot minai se masih amna phajadaba lebak mata ta daba suma thawong ni haibo phamche akoi thanari hi pham hajini
ngarang general strike manungda khagempali panthak pankha development organization gi miyoi singna lambi thingbagi khongjang sangsilingai da kwa kaichal ngana pi thongdagi naha amana thawai usitaba wahi wata sijinarambadagi imung manunggi miyoi singda khanganbada naha adugi mamana phajadaba wahi wata sijinarapbabu khagempali panthak pankha nupilup development organization na nungaitaba phungdukpaga loinana bab taminana ba khanganakle hauji amuka na teme prem talojari ngasi thangmaiban yumnam lekai da miyamna khongjang sangsilingai da police ka muknarakpadagi naurina jingba kapagi thodok thokre police na su miyamgi irang lakshinana ba honarakpada tear gas cell amadi smoke bomb na jingba kapadagi maikhu na so phunbadagi ras medicity da pukatuna laikanakre miyoi ani adudi haikam bikram chai kuntaruk apokpa kishore amadi rk pari chai 38 apokpa tombisana thangmaiban yumnam lekai dagini Lilong Chajing Mairen Khong Lekai Mairen Khong Rising Club amadi Mairen Khong Mena Paibi Singna Wakan Famlaba Matungda Miyam gi Oiba Khong Chatke Tungda Laikidraba Robin Hood ki Yumda Chatuna Sel gi Tengbang PK Ye School Jamastan Machinda Masing Yamlaba Miyamna Lambi Thingjinduna Khongjang Sangshinke Mafamaduda Tangai Fadaba Sing Natana Makal Amatagi Gari Chalan Kide Nungtilgi Punga Marom Tabada Sing Jamai Chinga Matak Lomdagi Haigalakpa Masing Yamlaba Miyam Mafam Aduda Punsinduna Khongjang Sangshinke Police ka mukna bathoke matam sangna mungaraba matungda Miyam adu rally oina kaisam thong romda chalanke kaisam thong makongda hanadagi khongjang sangsinduna leiba masing yamlaba Miyam ga punsinbadagi police na irang adubu lakshinana ba khonabada kudong sadaba mayuknake police ki maikeidagi loudspeaker sijinaduna magistrate ki ayaba logduna laklabani athuba matamda Miyam kainadrabadi thugaina ba thabak lokatlagani haina hanjin warning pirabasu Miyam kainadabadagi tear gas amade mok bomb na chingba kaptuna Miyam adubu tankaike khongjang changshiliba singi maikeidagi su police ta nungna thaba amade nauri kapsinduna khuthanke police na miyo amasu mafam adudagi phaduna pukhibada Miyamna mulongna ba honake tungda miyo adu thadokhe police na tear gas amasung mok bomb kapada kaisam thong bazar da leiba RK Noni Gopal gi yet thangba khubomda sokpadagi hospital da puduna laikanake imung manungi maikeidagi Miyam tankhaina ba honabada police na imung da phawba tear gas kapsinba yaningde haiba wafam phongdorakhe ILP gi khongjang sawgaladuna yumnam lekai lairembi mamangdagi Miyamna khongchat ama chatlaba matungda thumbu thongda Manipur gi chief minister gi mitam saduna maithakre loidana sarkar gi thawong yaningdaba amadi ILP sanahalu haiduna kholau kaya lauke hauji zathariba Miyam gi akanba ILP gi khongjang asiga mari leinana ISTV news gi staff reporter sing amadi cameraman sing da mafam kaya dagi khomlakpa e pau amadi video footage sing Sandoliba Paugi Matam Sida Amukta da Hapa Ngamdabagi Awaba Mayuknei Masina Maram Oiduna Pau Lokraga Amadi video Kapraga Aikogi Pau Hapakte Amukhana Swaida Coverage to Yaroi Habana Chingba Wafum Kaya Pongdo Pirakpa Tengnajay Masi Laibak Tibani ISTV News ki Maikei Dagi Ngamliba Makai Hapnaba Hona Zagadi Tungdasu Miyam gi Penanaba Hona Zabada Miyam na Mapung Pana Mateng Pangbiu Haiduna ISTV ki Maikei Dagi Nolukna Ningsingjare ngasi nungsil Miyam gi khongjang lakshinana ba honabada police na tear gas kapsinbada ye school hiruhan balekai da leiba yum amada tasinduna pokhai kre thodok aduda tha fadriba angang ama wanthaduna laikana kre hare Miyam gi khongjang lakshinna ba honabada police na yumnam lekai lairembi maningda leiba thokchom nilamani gi yumda tear gas amadi mok bomb kapsinbada tha homlom tak ngariba angang ama wantharakpadagi laikana kre thokchom nilamani na phongdorakpada asigumba thodo asi tawhaningde haike General strike Sagatuna ngasi Khoyathong Polem Lekai amade Nagamapal Kangzabi Lerak Soram Lerak ki Miyamna Rims Road tagi Khoyathong traffic point phawba lambi thingduna khongjang changsin khre General strike manungda Khagempali pankha ngana pithong da leiba sa yen yonpham Miyamna Jakla banda hairaga khangnaba mafam masigi dukan General strike manungda hangi haidura dukan khara thugaibaga loinana sananaba polam kaya miyoi kaya na amanga ta thokan khre Thong londuna leiba dukan phawbagi signboard phawba thugaiduna amanga ta thokan ke thawong asi pende haina dukan mapu amana phongdorakle al moi ki torban yo miti ji chi ya de ba dukan amma ani ho mari manga ne adegi ai sanu pa gi jo mi hojo ji keno da rasmuni ka operation taw dena hojo ji thoang pote chi ju ma moi na thong thugai me 알기 미게 어제 치기 두칸 되지주 반 두칸 지주 미 쇼로라가 사 그냥 지칭도가 사이뭐 외칭 토가 뭐 다도면 아이지 유타가 유나가 굴리자가 또 뭔가 그네
चुमना ची लेबाक की इशू की थबक तौब नतेबा लेबाक की इशू तौतागाने अखोजु यावरि ngaktene alo masi mari lenaba jingna chiongte yenggen biyo Amarom da dukan thong hangdana khangalbasu dukan thong hanglamba amade ILP gi iho mawalaw di haiba wafam sing phongdorakpadagi ngasi gi thabak asi sathakibani makoina thawoi usitana ngangkiba wafam sing sengdoktriba fawba dukan hangba yaroi haina khongjang sangsinba amana phongdorakle Atau macam dah, aku nggak saya ayuk laksana dukan si pari je mana thong loro naya, thong loro naya macam dah, moi polis ni lah, moi dukan lagi popi lah, moi polis sana kaya lagi sih lagi, ada lagi siapa macam dah moi thong nama hang lu ilah lah, thong lah moi nama kan lah, ada lagi si jaga si yuji apa mau hang nanti itu number lepas jaga ni, ILP mau alok deh, nakalin dah tahu rujuk, ILP sistem tak alok deh. Maka ilagi mana masalah nunggu ya bro, mana pergi ke homi tu bro. Nabi masalah tu mana, uji ILP ke aku kan usin ni lah, donation committee sih dah. Mana masalah mana laksana ka, lale na kolam tu bro. Segi dukan je, thong hang bahe. Walau ILP yang lo juga thong hang sungai ya lo. Kita nak sana sakit tak kalau itu ada mana. Kwa kaithel nganu lampaki mera paibi imaibil singnasu nganu lampakta wakan fam chatekre ILP sana halu haina slogan kaya sulauke khongjang sangsin ba singna ngasi ayu pung 12 makhairom tabada langthabal area da angang unana ba pukhalakhiba Maruti van ama thugai rakre Maruti van adugi registration number na MN058729 ne phrailakpam Gaurasham Kauba langmaidong dagi myoi amana phongdorakpada Maruti van adu ma ki loinabi angang unanabagi damak rims da pukhalakpada thugai rakhibani ana ayeki amadi tangai fadabagi lakpasing khongjang changsilba singna chalhanba phabani anaba pukhalakpani haiba khanglaba phawba gari thugai rakhiba nungaiti haiki kham akoi moina kham ko ju khami adu haiba nangodana moina akoi lakpa gari ji da moina ningjen mamang da ki ju maning da ju anaba tongde heda thi de moina da thajila ki nung thajila ko smai dogana moina ni sabla chasalaga kan ILP chopagi namada moina si thugana ba hona ji nungai jate ko ILP ki khongjang saugatpo oina World Hepatitis Day gi thoram pangthokidre amarom da ngarang sagol ban waham gam lai kaida leiba sasogi office da paugi mifam ama pangthokre paugi mifam adu da Hepatitis Forum of Manipur gi president RK Tikena sangshiliba khongjang asida forum asina saugatle mangna makha taraduna hepatitis lainana na ba asi layeng bada sel yamna changbana lairaba imung singdadi siba yabagi phibam da lei laina asi layeng bada changliba sofosbuvir drug asi ahongba mamal da phanglabasu is essential medicine list da yaugdabana Manipur State Illness Assistant Phangi Makhada Rims da loba yadabana haiba drug makhal asi essential medical list da yahonbiu kanagumbana laina asina nare khanglabadi forum da pau piduna ayamba test makhal sing lemna tawbata natana darkar oiba hidak singsu ahongba mamal da phanganduna mateng pangani haike haiwi hidak se Manipur da free rollout free pangan da ya de haibadugi pandam da koi adum lepna sanghan jakini fajana koi NGO ki side or community NGO haigadra adigi government ki side gi yega pulap puminara ga haidi thabak ingam tholam singse pulap koi da sangchen minara ga di any epidemic am lakpa se anobam lakpa se yam thuna prevent to ya gani Post harvest technology gi matang da nimit humni chupna chathagadaba training program ama garang dagi Senapati district gi Henbung da leiba Krishi Vigyan Kendra gi campus da hokre Department of Biotechnology Government of India gi sponsor makhada Amity International Center for Post Harvest Technology and Cold Chain Management Amity University Noida amadi Krishi Vigyan Kendra Henbung ga punna sinduna pangthokiba training program aduda tongan ba akhang ahikayana wangangke barak thong yadabana maram oiduna jiribamgi lengang pokpida Imphal chatkigadaba mal yawba gari chama humdra rom panduna leire Langol tarungi manungda leiba RNBA Center Church Compound Laima Girls Hostel amadi Grace Colony gi mafam sing nimit humni rongi mamangdagi ising thumjin khibadagi miyamna khudong sadaba kaya mayoknare Thangweban Kendra gi manungda leiriba asigumba mafam asi mari leinaba singna yengsinbiu hadi Churachandpur district ki manungsan ba Pirshor Munda Primary Health Sub Center ama Health Minister Funjatang Tonsing na hangdukre Tharamadu da Health Services ke Director Dr. O Ibomsa Family Welfare Services ke Director K Rajona Chingba Myekyana Sarukya K
Amaramda Churachandpur District ki Manung Chanba Mata Primary Health Sub Center ama Health Minister Funjathang Tonsingna hangdokre. Sarkar asina health sector sakot hananaba honariba sida miyamna mateng pangbiu haina minister na phongdokhi. Pare aduni ngangumse. Adun ekoi da thabak tobse. Hojik su ekoi problem le re. Ekoi gi hojik khokodam gi water supply also it is under execution. Emergency ki thabak tawriba doctor nurse amadi media gi miyoi singda phajadaba wahi wata sijinaba amadi garina chingba thugaiba gi thabak chatharibasi matungda tawbidanaba North Eosida leiba Ras Medicity gi managing director Rajen na phongdokre ngasi hospital asida pangthokpa pawmi singa unaba amada mahakna makha taraduna Manipurda ILP khongjang sangshiliba singi marakta aso open yaurakpada hospital asina achoba thodang logduna lakli Iawasi Canada Horibano Haiba Kangdaba Mawongda Khongjang Sangshiliba Singi Maraktagi Toganingdaba Thodok Thorakpa asi Tawbiganu Haiki Media ke kambusin na tamudi na to aduga masi pose akoi praja miyam sina bhab tamin re haraga akoi ihosi mangam da chum changhin bada success oina buidam da akoi mi ji khomdok bana ta mi ji hena khomjilaga akoi miyam je support amaga tonaraga mai pak param da akoi changhin bai posi tongnung bana Bharat ke hana president oiramba Dr. APJ Abdul Kalam na lekhitabada Manipur ki governor amadi Manipur sarkar ki deputy chief minister Gaikhangam na awaba phongdorakle loinana mahaki matik magun kayasu singtharakle Imphal East thamliba curfew hayeng July 13 gi ayuk pung 5 dagi numidang pung 9 phawba hanagum pung 15 komthokle haina district asigi magistrate na order ama thoktuna miyam da khangalakle Imphal West ki oinadi hayeng ayuk pung 5 dagi numidang pung 10 phawba pung 13 komthokle haina district magistrate na order ma thokre adumoi namak curfew komthoklingai marakta district ani asigi mafam amatada mi 5 dagi hena punba yadaba amadi aso open thogan ba yaba khuchu khulai puba yadabagi athingbadi adumak lengdana leigani haire lining laishol amadi nat kamari leinaba thabak thoram singi damaktadi mangjongnana mari leinaba district magistrate tagi ayaba logadabani haiba wafam su khangalakle hauzik sanamagi pau Ngasi sanamagi pauda thangta Manipur na punna medal marfudra taret phangduna mari suba thangta Federation Cup overall team champion oire Punjab ki Sumanda Sathariba mari suba thangta Federation Cup losinkre aroiba numit ki pangthokhiba junior girls ki phunaba amagi KG Yankhanithoi makhada L Rinabai KG Humpu makhagida NG Kavita KG Humpu manga makhagida N Roni Sanana goal lokre Junior boys ki pangthokhiba tongan ba wet category singda Ice Punchiba N Thoiba A Herojit M Loya Lakpa KS Akas P Babi K Robertson KS Ice Poiringan bana goal lokhi Senior boys ki phunaba ama events ki tongan ba wet category da N Natrajit O Netajit KS Kiran W Duhes S Sanjit S Hera O Umanandana goal lokre Senior girls ki da S Sanathoi Lakshmi amadi A Anjanana goal lokhi Senior boys ki phunaba ani subagi tongan ba wet category da Y James CS Mangal BS Ruban Hussain A Gopi Y Ruhi Kumar Kanta amadi TS Prakash na goal lokhi Chatharkhiba championship asida Manipur na goal humudra hundoi silver tarataruk bronze Nepal punna medal marfudra taret phangduna overall team champion oikhibani Jammu and Kashmir na punna medal yankhai manga phangduna ani suba amadi Haryana na punna medal kuntra humdoi phangduna ahum suba takre housing asinongmagi aingsa gi pawda ICAR lembel padaki phangba pawgi matungina ngasigi khwaidek saba degree Celsius kunipan khwaidagi ingbana degree Celsius kunmathoi dasmik manga nungsita yawba ising manilgi chang ayuta sada humdra mapal nungthildana sada marfu mapal nongjugi chang ama dasmik mapan millimeter ne hauzaroi bada maroi pa mukhana Robin Hood misiki matang da semkhiba je sina chathakhiba general strike losin khre miyamna general strike mapung phana sagat nakhe Yellow missing the gimme top sing na masing hengat krabadi, Miyangi mihut oiriba luching basing, tung da kari oirakani hibasi, Kantabatangai for the Haina, MLA Irabot and Fondo Cray. Amadi
ngarang Manipur police na singjamaidat nongmai amadi rubber bullet kapada Robinson bu sokhan bada senaba police personnel pungni funipan gi manungda matik sabe action lokhatrabadi miyam gi khongjang sangsilagani hade ISTV pawmiyeng tabirba singbu amukahana khuramjare